Hello chana mam khram jari mam phunu bo ngasi puduna lakle anoba abdana ma yam thin wai tuba thodu gamni ngasi kakching da u ama da di mi ani thori yanduna sina le ramle matom ta sibra aduga mina halambra haji phau da khangri haji police na investigation chathari sina le ramse hadi kaching ama da ni ching ama gi u phambi ama da hadi yam thin wai tu ta abada haji suklu raba situation critical situation asida kariguma makoina sina le mata yam thin na thongoi pende aduga mina halamba oramadi kari haga dona khangje ado haji phawdi kanana matomda sirambra aduga mina halambra haji phawdi karim khangdri to mayam jing halake am sathina haidi thamoi pende ubada yamna haidi tu chungi ubada ko ado mayam jing halake am jing lesi sile mayam su re uda jamna haidi thamoi choi adi kari haga dona khangdre mayam yam nuai te uda ko ado mayam sai sida lo sinjerage aduga soi gi balan gi ba yaw ro so mayam ngapi gani adi mathang do mo thengna jarasi mayam adu di kainam ne rasi